ꯃꯛꯇꯗ ꯁ꯭ꯇꯣꯏ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯐꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯄꯥꯎ ꯈꯔ ꯍꯥꯏꯖꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯒꯤ ꯔꯦꯡꯀꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ CAUꯅ ꯍꯥꯟꯅꯗꯒꯤ ꯍꯟꯊꯔꯒ 9 ꯁꯨꯕꯗ ꯑꯗꯨꯒ MUꯅ 49 ꯁꯨꯕꯗ ꯂꯩꯔꯦ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ 14 ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯂꯤꯕ ꯑꯁꯤꯗ ꯏꯀꯪ ꯃꯥꯌꯣꯛꯅꯕ ꯍꯧꯔꯒꯅꯤ ꯕꯖꯔ ꯀꯨꯃꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯃꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ 2 ꯁꯣꯛꯂꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯨꯄꯥ ꯀꯣꯇꯤ 1.18ꯀꯤ ꯍꯦꯔꯣꯏꯟꯒ ꯐꯥꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ 14 ꯊꯥꯗꯣꯛꯎ ꯑꯃꯗꯤ ꯄꯁꯇꯔ 3 ꯍꯥꯞꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯋꯥꯜ ꯑꯣꯐ ꯗꯤꯃꯦꯁꯇ꯭ꯔꯦꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯌꯨꯅꯥꯏꯇꯦꯠ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯃꯤꯆꯝ 14 ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯔꯝꯂꯒ ꯈꯪꯍꯧꯗꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯦꯟꯇꯔꯗ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ITLFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯃꯤꯆꯝ 14 ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯒꯅꯤ ꯂꯣꯏꯅꯅ ꯄꯥꯁꯇꯔ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯀꯣꯜ ꯕ꯭ꯂꯗꯦꯠ must not be nominalized in democracy 3 lives taken 14 held hostage how long will India stay silent human rights cannot be held hostage in the hills of Manipur haiba kholau kayasu laukhi hojik makha tana pau khanganjari state asida hojik nongjugi khal ase sathina kaire noma numit chupa amada tagadaba nong ado miku khada tarakle asumna atema matam kharada akanma nong churagliba asina ikang mayongnaba horagani haina Directorate of Environment and Climate Change ki Director Dr. T Bajakumana phongdokhre wafam asi Manipur Government ki Directorate of Environment and Climate Change ki miyeng makhada North East Artisan Forum na sinduna World Environment Day ga mari leinaba numit humni sumna sathagadaba thoram ama hogdokpogi thoramda mangna phongdokhibani Subem Lekai Citizen Club Community Hall da ngasi pangthokhiba thoram aduda President gi waron piraduna Director T Bajakumar na hai state asida sahi amada itattatana ising isaw amadi ikang animak mai unaba hore masi nungju nungsagi khan kai panani Manipurda laiba maru oiba turen sing kangchilagle Imphal turen ase sahi amada ani ahumlak kangbak thengnare masi afaba kudam amadi natte mausada aikhoi mioiba khunai asi phana yamna yekai thingaiba pibirabasu karisu hairak adubu matangi warning oina sathiba amadi tamthiba natural calamity gi thodok kayadi adumu aikhoina mayoknari masi aikhoina munna khanba matam oire mahana makhata na hai Manipurda laiba maruoiba sing par amadi turen singi masak ase nongmagi asum mangchiklalabadi tungi horakadorba miron singna masi matau karamna hingani miyuiba khunai ase okhak phamandre mahusada thoidona kai hemba lisat yamna challe maram aduna tangai phadana akoigi akoibagi khal asi kahendana thamnabagidama ipa isagi laugadaba thaudang sing adu mapung phana lauminasi maruoina single use plastic asi aikoi sungsi sijinaroi si lengang nasu single use plastic sijinabada athingba thamkhre adubu athingba thamlabasu aikoina masi marang kaina adumuk sijinari masi lenga khaki asoibanate lamda masida single use plastic ki demand asi aduki matik yamba sinani maram aduna aikoina isana wakhan taduna amadi tungi mirongi dama khanduna miyubegi hakchang da amadi akobi khan kaitharakoda khwaidigi chauna mateng pangliba single use plastic asi sinaba toklasi state asi yamna nungaiba haibadi ingsu ingdaba amadi ka hena chu sabasu oidaba lamdam ama oirambani adubu hojikti sabagi chang asi ka henjlagle haibana singba climate change na miyubegi khunai da pirakpa maruiba wafang kaya sumahana makata na phongdokhi
ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯀꯣꯏꯕꯒꯤ ꯈꯟ ꯉꯥꯛꯅ ꯊꯝꯅꯕ ꯑꯃꯗꯤ ꯌꯣꯛꯈꯠꯅꯕ ꯄꯥꯛꯇꯛꯅꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯈꯪꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯈꯨꯜ ꯑꯁꯤ ꯀꯥꯏꯍꯟꯗꯅ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯃꯁꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯈꯛꯇꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯈꯟ ꯀꯟꯕ ꯍꯥꯏꯕꯁꯤꯗ ꯏꯁꯥꯅ ꯌꯨꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔ EZC ꯀꯣꯜꯀꯇꯥꯒꯤ ꯕꯣꯔꯗ ꯑꯣꯐ ꯒꯕꯔꯅꯔꯁꯀꯤ ꯃꯦꯝꯕꯔ ꯕꯨꯙ ꯆꯤꯡꯊꯥꯝ ꯑꯃꯗꯤ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:35 ꯇꯥꯕꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯥꯝꯁꯨꯝꯅ 2 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁꯣꯔꯥ ꯆꯤꯡ ꯋꯥꯡꯃ ꯁꯣꯔꯥ ꯁ꯭ꯀꯨꯜ ꯃꯄꯥꯗ ꯇꯨ ꯍ꯭ꯋꯤꯂꯔ ꯌꯥꯃꯥ MT-30 ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃꯒ I-10 ꯀꯥꯔ ꯑꯃꯒ ꯊꯣꯝꯖꯤꯟꯅꯕꯗ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯔꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯅ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯟꯅꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯋꯥꯔꯤꯁ ꯀꯨꯂꯨꯝꯗꯣꯏ ꯑꯄꯣꯛꯄꯒꯤ ꯃꯤꯡ MD ꯑꯃꯨ ꯀꯧꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯣꯔꯥ ꯀꯔꯥꯟꯆꯤꯗꯒꯤꯅꯤ ꯁꯣꯛꯂꯕ ꯃꯤ ꯑꯅꯤꯗꯨꯅ ꯊꯣꯛꯆꯣꯝ ꯁꯅꯥꯇꯣꯝꯕ 19 ꯑꯄꯣꯛꯄꯒꯤ ꯃꯤꯡ TH ꯕꯁꯟꯇ ꯋꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ K ꯅꯔꯖꯤꯠ 30 ꯑꯄꯣꯛꯄꯒꯤ ꯃꯤꯡ K ꯑꯃꯨꯆꯧ ꯋꯥꯏꯇꯣꯟ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ TI ꯁꯅꯥꯇꯣꯝꯕꯅ 19 IRBꯒꯤ ꯔꯥꯏꯐꯜꯃꯦꯟꯅꯤ ꯑꯗꯨꯒ K ꯅꯔꯖꯤꯠꯅ ꯐꯣꯂꯣꯌꯔꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯂꯦꯖ ꯄꯥꯡꯒꯩꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ MD ꯋꯥꯔꯤꯁꯅ ꯅꯝꯕꯔ ꯂꯧꯗ꯭ꯔꯤꯕ ꯑꯍꯟꯕ ꯌꯥꯃꯥ ꯑꯦꯛꯇꯤꯚꯥ MT-30 ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗ TI ꯁꯅꯥꯇꯣꯝꯕꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯔꯣꯝꯗꯒꯤ ꯊꯧꯔꯒ ꯂꯥꯛꯄꯗ I-10 ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN06LB 1963ꯀ ꯊꯣꯝꯖꯤꯟꯅꯕꯗ MD ꯋꯥꯔꯤꯁ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯅꯔꯖꯤꯅ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯀꯛꯆꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯟꯅꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃ ꯊꯧꯗꯣꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁ ꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯃꯥꯟꯗꯣ ꯑꯃꯅ ꯐꯥꯒꯗꯕ ꯅꯨꯄꯥꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯃꯈꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯏꯔꯣꯝ ꯁꯨꯔꯦꯁ ꯀꯧꯏ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ ꯃꯍꯥꯛ ꯃꯔꯤꯁꯨꯕ IRBꯒꯤ ꯄꯥꯔꯁꯣꯅꯦꯜꯅꯤ ꯍꯧꯖꯤꯛꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯁ ꯇꯧꯔꯒ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯂꯩꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯈꯔꯅ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯒꯤ ꯃꯤꯅ ꯕꯖꯥꯔꯗ ꯗꯛꯀ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯃꯍꯥꯛꯅ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯊꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯁꯣꯛꯂꯕ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯖꯔꯤꯕ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ